Numit kharnigi matung Thanilsu thabak chatpa hore Laisna su hore University da oza anauba join tawba mayam meeting tawrami Malemna University sida ngasi oza ani join tawre makhoi ani dudi Dr. Thanil amadi Dr. Laiza mayam oza anauba ani sibu welcome tawba oina program macha amakak sinjabani Oza sing sakhang waikhang naduna wari watai sanari Ibem sana noi ani di nahasu oiri thabukpu ngantana phangise farabani adubu senjau waiba ngaktani dana ekhodi mathang mathang si yongna bahona bada icha metric thadore Miss Laiza bu chahi kya surage Laiza na chahi haidokpa ikaida 33 sure madam Ibem sana naurida oza masak phajaba ma laise pakhang oiradi phahoro he Laiza na madam sisu onthok pa Ibem sana Apapa haisidi lemna tharoi dongni apangbi jahi matang do hinjin khradi farak tajani Hentoina Madam nangi khadang do mi ngasi da lakpa Messi mokok ngawramani ko Ibem sana moini hena singam doni ibem ma mayam du marang class sang bana sang pung ani adai tarame Thanil hanbada gari du thodorei lambi da Laiza lepaga lerami Thanil gari du haifet khami Thanil na Miss Laiza yum handorabo gari yaropro Laiza na Sir ngasidi ngana su halabanina abungdo lawba lao haibani thaba ama chatli hai adung ngairagena leirabani manung sangbasu talaba Thanil na adudi ai drop toromage kaigadra Laiza na kaidida sir Thanil na gari du thong hangdo piraga Laiza du phamale aduga gari thoba horami ani du ngak tumina leni Thanil na Miss Hoile kaidu bu Laiza na Sinjamai jinga mathaktani Thanil na SP lai ngamhoi manaktaro Laiza na akhoi babani Thanil na o babungdu ai masak khangini akhoi daga thaina yam la ambani Laiza na o adudi horen akhoi da changkhisira sar babasu yumda leiramo hairage Thanil na hoyayi nganjungali Laiza mapada phone torami lengamna icha thoibi baba pharak tarin tawrise thengani Laiza na tani yare thamage lengamna baba da saurabo nangbo hello thamkreni Thanil na kaidorage Laiza na baba do thengkani har abasar Thanil na o kaide no phajana korake dudi Laiza na hoi sir ani du lakpana Laiza gi yum yore Laiza kumtha hore lehorage sir thank you so much Thanil na karigi thank you no hai lambi su police bu chale ko Laiza mathanta khalawi sir se masak yam phase he nupi ga thira jalo pakhang malida mai momong sidi baba ga su hana khangnare hekta hairagi da baba da Thanil su sumlakpana Laisna da phone tori Thanil na hello nupi Laisna na kai lege ta monang bo thabok ka halabo Thanil na hala iye kisampat yogdore Laisna na adudi ayam te lawba lakpigero thabok su loire aidi Thanil na hoi leramo laage Thanil Laisna lawba lai Laisna su geta Thanil bungai dun leiri Thanil yoksalakduna Laisna gi manak da khami Thanil na kakhal odana Laisna na kazarage lambi chili se udro Thanil na ai nupi se office hal asu masak thi deni Laisna na gari do phajana thaw family mamaram jaduna khatnabai khoido ba sawning bane Thanil na migi family khana jabadubu nana kaido sawriba Laisna na ho nupa do nupi ama chenchila e nupi ahan leina aduga ahan do divorce to ba pame nungsidre pamdre sini ahan duna divorce to ba ngamoi atombi du luhongba yaroi tanthokona tawribani Thanil na pamdradi nungsidradi berani matamsi Laisna na nangsu ai pamdre nungsidre na ama pusilaktoiro Thanil na karibo Laisna na kaishu haide ngasi thabak join tawba nungai bro haiba Thanil na nungai ai khatana te nupi amasu join tawe SP laingamgi macha nupi orame mapana thilakpo oramale hanbada mapadu thabak chilena lambi da leirambadagi mayum phau thinbirame Laisna na kari haiba o yam tawrami jani ne ngasi khakta unaba mi dubu nangi gari sida hapaga mayum phau thilamiba adusu nupi oibe interest lei oramni mana phamnamba sitlo aina phamisa
ꯑꯁ ꯗꯥꯎꯒ ꯌꯥꯔꯣꯏ ꯑꯩꯅ ꯕ꯭ꯂꯗ ꯂꯥꯏꯟ ꯄꯨꯜꯂꯤꯅ ꯆꯤꯡꯅꯔꯤꯁꯦ ꯁꯣꯏꯗ꯭ꯔꯦꯕ ꯊꯥꯅꯤꯜꯅ ꯍꯩꯃ ꯍꯩꯃ ꯀꯔꯤꯅꯣ ꯃꯁꯤꯅ ꯉꯥꯡꯂꯤꯁꯤꯡꯁꯤꯕꯣ ꯈꯝꯕꯂꯤꯕ ꯍꯥꯏꯕꯗꯨꯔꯣ ꯂꯩꯁꯅꯥ ꯋꯥ ꯉꯥꯡꯕꯒ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇ꯭ꯔꯦ ꯊꯥꯅꯤꯜꯅ ꯕꯦꯝ ꯑꯌꯥ ꯁꯥꯎꯔꯤ ꯃꯥꯜꯂꯦ ꯌꯥꯝ ꯄꯛꯇꯕ ꯇꯧꯅꯨ ꯏꯆꯝ ꯆꯝꯅ ꯊꯤꯟꯕꯤꯔꯝꯕꯅꯤꯗ ꯅꯪꯕꯣ ꯂꯩꯁꯅꯥꯅ ꯍꯣ ꯏꯆꯝ ꯆꯝꯅ ꯄꯨꯁꯤꯟꯕꯤꯔꯛꯑꯣ ꯊꯥꯅꯤꯜꯗꯤ ꯁꯣꯝꯗ ꯀꯟꯅ ꯅꯣꯛꯏ ꯂꯩꯁꯅꯥ ꯁꯥꯎꯕꯅ ꯂꯣꯏꯔꯕꯅꯤ ꯑꯅꯤꯗꯨ ꯋꯥ ꯉꯥꯡꯅꯗꯅ ꯌꯨꯝ ꯌꯧꯔꯛꯑꯦ ꯂꯩꯁꯅꯥ ꯒꯦꯠ ꯍꯥꯡꯗꯣꯛꯂꯒ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯦ ꯊꯥꯅꯤꯜꯅ ꯍꯦ ꯉꯥꯏꯈꯣꯅꯦ ꯒꯦꯠꯁꯦ ꯂꯣꯟꯁꯤꯜꯂꯝꯈꯣ ꯊꯥꯅꯤꯜ ꯒꯦꯠꯇꯨ ꯂꯣꯟꯁꯤꯜꯂꯝꯂꯒ ꯀꯥꯗ ꯆꯪꯉꯛꯏ ꯂꯩꯁꯅꯥꯗꯤ ꯁꯥꯎꯔꯤꯕꯅꯤ ꯐꯤ ꯍꯣꯡꯗꯣꯛꯂꯒ ꯊꯣꯛꯈ꯭ꯔꯦ ꯊꯥꯅꯤꯜꯅ ꯄꯦꯜꯂꯦꯍꯦ ꯀꯔꯤ ꯅꯨꯡꯒꯤ ꯑꯁꯦꯡꯕ ꯍꯥꯏꯖꯔꯨꯕꯅꯣ ꯑꯁꯤꯒꯤꯗꯃꯛꯇ ꯁꯥꯎꯔꯤ ꯃꯥꯜꯂꯦ ꯑꯩꯁꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕꯖꯥꯠꯅꯤꯀꯣ ꯂꯩꯁꯅꯥ ꯃꯈꯥꯒꯤ ꯀꯥꯁꯤꯡ ꯋꯥꯏ ꯁꯤꯠꯂꯤ ꯁꯤꯠꯅ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯩꯅ ꯃꯁꯤꯃꯁꯨ ꯐꯔꯝꯃꯣꯏ ꯍꯥꯏꯁꯦ ꯊꯥꯖꯔꯕꯅꯤ ꯅꯨꯄꯤꯗ ꯆꯣꯞꯄ ꯏꯃꯨꯡꯅꯤ ꯃꯁꯤ ꯏꯃꯨꯡꯁꯦ ꯄꯨꯂꯞ ꯃꯩ ꯍꯦꯛ ꯊꯥꯗꯣꯛꯂꯝꯕ ꯁꯣꯏꯔꯣꯏ ꯁꯨꯝꯁꯤꯠꯀꯗꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ꯭ꯔꯦ ꯄꯪꯁꯤꯠꯇ ꯁꯤꯠꯂꯤ ꯊꯧꯕꯁꯨ ꯃꯥꯏ ꯒꯥꯔꯤ ꯁꯣꯗꯨ ꯂꯪ ꯁꯥꯟꯅꯔꯒ ꯆꯪꯉꯛꯏ ꯂꯩꯁꯅꯥꯅ ꯁ꯭ꯇꯤꯌꯔ ꯃꯅꯥꯛꯇꯨ ꯁꯤꯠꯂꯤꯉꯩ ꯊꯧꯕꯅ ꯀꯥꯟꯒꯦ ꯇꯧꯏ ꯒꯥꯔꯤ ꯁꯣꯗꯨ ꯈꯨꯠꯇꯒꯤ ꯇꯥꯈ꯭ꯔꯦ ꯂꯩꯁꯅꯥꯅ ꯁꯨꯝꯁꯤꯠꯅ ꯁꯣꯒ ꯀꯩꯒ ꯌꯧꯅ ꯁꯤꯠꯈ꯭ꯔꯦ ꯂꯩꯁꯅꯥꯅ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯃꯅꯥꯛꯇ ꯀꯨꯏꯇꯥꯟ ꯇꯥꯟꯅꯩꯁꯦ ꯅꯇꯨ ꯑꯇꯣꯝꯕꯤꯗꯤꯒꯤ ꯋꯥꯈꯜ ꯈꯜꯂꯨꯁꯣ ꯑꯩ ꯃꯅꯥꯛꯇꯒ ꯆꯪꯕꯤꯔꯛꯀꯅꯨ ꯊꯧꯕ ꯒ꯭ꯌꯥꯟꯒ ꯇꯥꯗ꯭ꯔꯦ ꯀꯔꯤꯕꯣ ꯂꯩꯁꯅꯥ ꯈꯣꯟꯖꯦꯜꯗꯨ ꯃꯥꯟꯅꯗꯦꯅ ꯌꯦꯡꯈꯠꯂꯛꯏ ꯂꯩꯁꯅꯥꯅ ꯏꯍꯦ ꯏꯅꯥꯎ ꯑꯣꯏꯔꯦ ꯀꯥꯈꯠꯂꯣ ꯃꯤ ꯑꯣꯟꯅꯔꯦ ꯊꯧꯕꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯑꯋꯣꯏꯕ ꯍꯥꯏꯔꯝꯂꯒ ꯀꯥꯈꯠꯈ꯭ꯔꯦ ꯑꯗꯨꯒ ꯊꯥꯅꯤꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯊꯧꯕꯅ ꯇꯥꯃꯣ ꯏꯇꯩꯃꯅ ꯏꯁꯧ ꯇꯧꯍꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯊꯥꯅꯤꯜꯅ ꯍꯥ ꯃꯈꯥꯗꯁꯨ ꯃꯥꯒꯤ ꯏꯁꯧ ꯌꯧꯍꯧꯔꯕꯣ ꯑꯣꯟꯊꯣꯛꯄꯅꯤꯗ ꯍꯣ ꯉꯁꯤ ꯊꯕꯛ ꯖꯣꯏꯟ ꯇꯧꯕ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯁꯨ ꯇꯧꯃꯤꯟꯅꯕꯅꯤ ꯅꯨꯄꯤꯗꯣ SP ꯂꯩꯉꯝꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯝꯃꯤ ꯑꯗꯨꯗ ꯃꯥꯁꯨ ꯒꯥꯔꯤ ꯐꯔꯛ ꯇꯥꯔꯒ ꯂꯩꯔꯝꯕꯗꯨꯗ ꯃꯌꯨꯝ ꯐꯥꯎ ꯍꯦꯛ ꯊꯤꯟꯕꯤꯔꯨꯔꯦ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯃꯉꯣꯟꯗ ꯍꯥꯏꯔꯨꯕꯩ ꯁꯥꯎꯔꯤꯕꯅꯤ ꯊꯧꯕꯅ ꯑꯣ ꯑꯗꯨꯕꯨ ꯀꯩ ꯀꯥꯏꯒꯦ ꯃꯧ ꯐꯠꯇꯕꯒꯤ ꯂꯥꯟꯅ ꯈꯟꯖꯩꯅꯤ ꯍꯥꯏꯔꯝꯃꯒ ꯊꯣꯛꯈ꯭ꯔꯦ ꯊꯥꯅꯤꯜꯅ ꯀꯔꯤꯅꯣ ꯃꯁꯤꯅ ꯍꯥꯏꯔꯝꯃꯤꯁꯤꯅ ꯑꯃꯨꯛ ꯊꯧꯕ ꯃꯥꯏ ꯀꯥꯗ ꯆꯪꯉꯛꯏ ꯊꯧꯕꯅ ꯒ꯭ꯔꯦꯠ ꯑꯥꯏꯗꯤꯌꯥ ꯇꯥꯔꯦꯍꯦ ꯄꯥꯕꯨꯡ ꯂꯩꯉꯝꯒꯤ ꯃꯆꯥꯅꯨꯄꯤ ꯌꯦꯁ ꯇꯥꯃꯣꯒꯁꯨ ꯊꯕꯛ ꯇꯧꯃꯤꯟꯅꯔꯦ ꯍꯥꯏꯕ ꯅꯨꯄꯤꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯌꯦꯡꯕ ꯇꯥꯔꯦ ꯇꯥꯃꯣꯗꯤ ꯐꯖꯕꯅꯤꯅ ꯍꯣꯛꯀ ꯆꯥꯔꯝꯃꯗꯤ ꯃꯇꯦꯡ ꯄꯥꯡꯕ ꯇꯥꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯂꯩꯁꯅꯥ ꯑꯥꯎꯠ ꯁꯣꯝꯗꯁꯨ ꯂꯩꯁꯅꯥ ꯏꯁꯧ ꯂꯦꯞꯇ꯭ꯔꯤ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯅꯦ ꯁꯨꯝꯆꯤꯠꯁꯤꯅ ꯀꯟꯁꯤꯜꯂꯝꯗꯧꯅꯤ ꯃꯁꯤꯒꯤ ꯊꯧꯕ ꯍꯥꯏꯕ ꯃꯤ ꯅꯥꯏꯁꯤꯁꯨ ꯌꯥꯔꯣꯏꯌꯦ ꯁꯦꯟ ꯄꯥꯏꯕꯒꯤ ꯍꯧꯅꯕꯤ ꯃꯤ ꯎꯁꯤꯠꯇꯕ ꯅꯨꯄꯤꯗ ꯆꯣꯞꯄ ꯍꯥꯏꯁꯦ ꯃꯣꯏꯒꯤ ꯑꯔꯧꯕ ꯁꯕꯖꯦꯛꯅꯤ ꯌꯥꯝ ꯊꯨꯅ ꯄꯔꯥ ꯇꯝꯕꯤꯗꯕ ꯌꯥꯗꯦ ꯁꯣꯝꯗꯅ ꯂꯥꯏꯖꯒꯤ ꯌꯨꯝꯗ ꯂꯩꯉꯝꯅ ꯏꯆꯥ ꯊꯣꯏꯕꯤ ꯕꯕꯥ ꯂꯥꯛꯑꯦ ꯂꯥꯏꯖ ꯊꯣꯔꯛꯏ ꯃꯤꯅ ꯉꯁꯥꯏ ꯏꯃꯥꯟꯅꯕ ꯑꯃꯒ ꯂꯥꯛꯄꯅꯤ ꯄꯥꯕꯨꯡ ꯎꯅꯍꯟꯒꯦ ꯇꯧꯔꯒ ꯂꯩꯉꯝꯅ ꯁꯣ ꯁꯣꯔꯤ ꯕꯕꯥ ꯊꯕꯛꯅ ꯌꯥꯗ ꯇꯧꯔꯤꯅꯤ ꯑꯗꯣ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯅꯃꯥꯟꯅꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯃꯗꯨꯔꯣ ꯂꯥꯏꯖꯅ ꯕꯕꯥꯁꯨ ꯑꯩ ꯈꯪꯅꯕ ꯂꯩꯇꯦ ꯈꯪꯉꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯉꯁꯤ ꯑꯩꯒ ꯖꯣꯏꯟ ꯇꯧꯃꯤꯟꯅꯕ ꯁꯔꯅꯤ ꯃꯃꯤꯡ ꯊꯥꯅꯤꯜ ꯀꯧꯏ ꯊꯥꯡꯃꯩꯕꯟꯗꯒꯤꯅꯤ ꯃꯥꯅ ꯕꯕꯥ ꯈꯪꯉꯦ ꯍꯥꯏꯔꯛꯄ ꯑꯗꯨꯅ ꯑꯩ ꯊꯤꯟꯕꯤꯔꯝꯃꯤ ꯑꯗꯨꯗ ꯕꯕꯥ ꯃꯁꯛ ꯈꯪꯍꯟꯒꯦ ꯇꯧꯕꯅꯤ ꯂꯩꯉꯝꯅ ꯊꯥꯅꯤꯜ ꯍꯥꯏꯕꯨ ꯀꯅꯥꯅꯣꯅꯦ ꯀꯥꯎꯔꯦꯗ ꯕꯕꯥꯗꯤ ꯃꯁꯛ ꯎꯗ꯭ꯔꯗꯤ ꯈꯪꯉꯔꯣꯏ ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯏꯆꯥꯗꯤ ꯋꯥꯈꯜ ꯑꯃ ꯈꯟꯕ ꯃꯥꯜꯂꯤꯗ ꯂꯥꯏꯖꯅ ꯃꯤ ꯀꯩꯁꯨ ꯈꯟꯖꯗꯦ ꯑꯗꯣ ꯃꯁꯛꯇꯤ ꯈꯨꯐꯖ ꯑꯃ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖ ꯃꯥꯏ ꯀꯥꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯂꯩꯉꯝ ꯁꯣꯐꯥꯗ ꯐꯝꯂꯒ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯐꯣꯇꯣꯗꯨ ꯌꯦꯡꯉꯤ ꯂꯩꯉꯝꯅ ꯃꯃꯥ ꯅꯪ ꯂꯩꯖꯔꯝꯂꯗꯤ ꯏꯆꯥꯁꯦ ꯀꯌꯥꯗ ꯍꯔꯥꯎꯖꯒꯗꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯁꯨꯕꯁꯨ ꯅꯠꯇꯦ ꯅꯨꯄꯥ ꯅꯍꯥ ꯀꯣꯏꯕꯁꯨ ꯅꯠꯇꯦ ꯉꯁꯤꯗꯤ ꯅꯆꯥꯁꯦ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯔꯕ ꯃꯥꯜꯂꯦꯅꯦ ꯃꯃꯥ ꯂꯩꯖꯗꯕꯅꯤꯅ ꯃꯄꯥ ꯑꯩꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯑꯣꯏꯕꯒꯤ ꯏꯆꯥꯁꯦ ꯃꯄꯥꯗ ꯀꯣꯏꯗꯅ ꯄꯥꯎꯁꯦ ꯇꯝꯖꯔꯤꯕꯅꯤ ꯆꯥꯎꯔꯕ ꯌꯨꯝꯁꯤꯗ ꯏꯄꯥ ꯏꯆꯥꯈꯛ ꯂꯩꯔꯛꯄꯁꯦ ꯉꯁꯤꯗꯤ ꯏꯆꯥꯒꯤ ꯊꯃꯣꯏꯅ ꯍꯥꯟꯅ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯍꯔꯥꯎꯕ ꯑꯃ ꯃꯥꯏꯊꯣꯡꯗ ꯎꯕꯁꯦ ꯃꯄꯥ ꯑꯩꯁꯨ ꯅꯨꯡꯉꯥꯏ ꯏꯆꯥꯅ ꯄꯥꯝꯖꯔꯤꯕ ꯅꯨꯄꯥꯗꯣ ꯃꯁꯥ ꯌꯥꯅꯖꯔꯗꯤ ꯃꯄꯥ ꯑꯩꯁꯨ ꯂꯣꯏꯅ ꯌꯥꯒꯅꯤ ꯈꯪꯗ꯭ꯔꯦꯗ ꯅꯆꯥꯒꯤ ꯀꯨꯝꯍꯩꯁꯦ ꯅꯪꯗꯤ ꯎꯕ ꯐꯪꯗ꯭ꯔꯦꯗꯣ ꯂꯥꯏꯖ ꯃꯥꯏ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯅ ꯋꯥꯈꯜ ꯇꯧꯖꯔꯤ ꯁꯔꯗꯨꯕꯨ ꯅꯨꯄꯤꯒ ꯀꯣꯏꯔꯝꯗ꯭ꯔꯗꯤ ꯐꯅꯤꯗ ꯀꯩꯒꯤꯅꯣ ꯑꯩꯅ ꯑꯃꯨꯛꯇ ꯐꯥꯎꯈꯤꯗ꯭ꯔꯤꯕ ꯏꯍꯨꯜ ꯑꯃ ꯀꯟꯅ ꯐꯥꯎꯔꯛꯂꯤꯕ ꯃꯤꯅ ꯍꯥꯏꯅꯔꯤꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯃꯁꯤ ꯑꯣꯏꯔꯤꯗꯔꯥ
ꯁꯣꯝꯗꯅ ꯂꯩꯁꯅꯥ ꯃꯊꯟꯇ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯇꯅ ꯁꯨꯝꯆꯤꯠꯇ ꯇꯥꯏꯅꯩ ꯍꯥꯏꯕꯗꯨ ꯊꯣꯛꯑꯦ꯫ ꯃꯥꯅ ꯃꯀꯨꯒ ꯃꯅꯦꯝꯒꯒꯤ ꯀꯥ ꯁꯤꯠꯀꯦ ꯍꯥꯏꯅ ꯂꯥꯛꯄꯗ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯕ ꯇꯥꯏ꯫ ꯔꯥꯝꯙꯣꯟꯅ ꯗꯦꯠ 3ꯗ ꯃꯣꯔꯦꯗꯒꯤ ꯄꯣꯠꯇꯨ ꯂꯧꯔꯨꯒꯗꯕꯅꯤ, ꯄꯨꯡ 10 ꯆꯞ ꯆꯥꯅ, ꯍꯟꯗꯛꯇꯤ ꯁꯣꯏꯍꯟꯕ ꯌꯥꯗꯦꯀꯣ, ꯍꯥꯟꯅꯁꯨ ꯃꯥꯒꯤ ꯂꯣꯌꯥ ꯍꯥꯏꯕ ꯄꯨꯂꯤꯁ ꯃꯆꯥꯗꯨꯅ ꯆꯞꯀꯦ ꯇꯧꯏ, ꯍꯟꯗꯛꯀ ꯁꯣꯏꯔꯕ ꯅꯣꯏ ꯂꯣꯏꯅ ꯍꯤꯡꯗ꯭ꯔꯦ ꯈꯪꯉꯨ, ꯑꯩ ꯊꯝꯃꯒꯦ꯫ ꯂꯩꯁꯅꯥ ꯈꯣꯡꯊꯥꯡ ꯇꯞꯅ ꯍꯟꯗꯣꯛꯏ, ꯑꯗꯨꯒ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯊꯣꯛꯂꯛꯏ꯫ ꯂꯣꯌꯥꯗ ꯐꯣꯟ ꯈꯨꯗꯛꯇ ꯇꯧꯔꯝꯃꯤ꯫ ꯂꯣꯌꯥꯅ ꯍꯜꯂꯣ ꯂꯩꯁꯅꯥ꯫ ꯂꯩꯁꯅꯥꯅ ꯗꯥ ꯂꯣꯌꯥ, ꯄꯥꯕꯨꯡ ꯍꯣꯏ ꯇꯤꯝꯗꯣ ꯃꯣꯔꯦꯗꯒꯤ ꯗꯦꯠ 3 ꯄꯨꯡ 10ꯗ ꯂꯧꯅꯅꯤ ꯍꯥꯏꯅꯈꯤ ꯐꯣꯟꯗ, ꯄꯥꯎꯁꯦ ꯍꯥꯏꯔꯛꯄꯅꯤ, ꯑꯩ ꯊꯝꯃꯒꯦ꯫ ꯂꯩꯁꯅꯥ ꯐꯣꯟꯗꯨ ꯊꯝꯂꯒ ꯏꯃꯨꯡꯗ ꯆꯪꯉꯛꯏ꯫ ꯆꯪꯉꯛꯄꯗ ꯃꯀꯨꯕꯣꯛꯁꯨ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯄꯒ ꯃꯄꯥ ꯆꯥꯅꯔꯦ꯫ ꯂꯩꯁꯅꯥ ꯄꯥꯈꯠꯀꯨꯝ ꯂꯥꯛꯀꯨꯝ ꯁꯨꯝꯆꯤꯠꯇꯨ ꯄꯥꯏꯔꯒ ꯆꯪꯈ꯭ꯔꯦ꯫ ꯔꯥꯝꯙꯣꯟꯅ ꯀꯔꯤꯅꯣ ꯑꯁꯤꯅ ꯃꯅꯤꯡꯂꯣꯝꯗꯒꯤ ꯁꯨꯝꯆꯤꯠ ꯄꯨꯔꯛꯏꯁꯤꯅ? ꯃꯅꯤꯡ ꯃꯌꯥ ꯁꯤꯠꯇꯣꯛꯄ ꯑꯣꯏꯔꯤꯅꯤ, ꯐꯩ ꯐꯩ꯫ ꯂꯩꯁꯅꯥ ꯃꯀꯨ ꯃꯅꯤꯡꯒꯤ ꯀꯥꯗ ꯆꯪꯉꯛꯏ꯫ ꯂꯩꯁꯅꯥꯅ ꯏꯃꯥ ꯋꯥꯏ ꯑꯝꯇ ꯈꯣꯝꯖꯤꯟꯖꯒꯦ꯫ ꯁꯥꯟꯇꯤꯅ ꯍꯣꯏ ꯍꯣꯏ, ꯗꯁꯕꯤꯟꯗꯨꯒ ꯄꯨꯊꯣꯛꯈꯣ ꯑꯝꯇ, ꯏꯃꯥ ꯍꯩꯗꯣꯛꯄ ꯀꯥꯎꯔꯦ꯫ ꯂꯩꯁꯅꯥꯅ ꯄꯨꯊꯣꯛꯆꯒꯦ ꯏꯃꯥ꯫ ꯁꯥꯟꯇꯤꯅ ꯏꯃꯧꯗꯤ ꯃꯔꯝ ꯃꯣꯛꯄꯤꯅꯤ, ꯏꯃꯥꯅꯗꯤ ꯅꯪꯁꯦ ꯅꯤꯡꯉꯣꯜ ꯌꯥꯎꯖꯗꯕꯒꯤ ꯏꯆꯥꯅꯨꯄꯤꯃꯛꯅꯤ ꯈꯟꯖꯔꯤꯕ꯫ ꯂꯩꯁꯅꯥ ꯀꯥꯗꯨ ꯂꯣꯏꯁꯤꯜꯂꯒ ꯗꯁꯕꯤꯟ ꯄꯥꯏꯗꯨꯅ ꯊꯣꯔꯛꯏ꯫ ꯂꯩꯁꯅꯥꯅ ꯃꯅꯦꯝꯄꯣꯛ ꯑꯐꯕꯤ ꯁꯥꯔꯤꯅꯦꯕ, ꯋꯥꯍꯩꯒꯗꯤ ꯍꯩꯈ꯭ꯔꯦ ꯍꯩꯈ꯭ꯔꯦ, ꯕꯦꯕꯥꯔꯗ ꯁꯤꯖꯤꯟꯅꯕꯗꯤ ꯑꯩꯁꯦ ꯌꯥꯝ ꯑꯄꯪꯕꯤ ꯈꯨꯅꯨꯡꯒꯤ ꯅꯨꯄꯤꯒꯤ ꯁ꯭ꯇꯥꯏꯜꯗ ꯈꯜꯂꯤ ꯃꯥꯜꯂꯦ, ꯊꯥ ꯐꯥꯈꯤꯁꯅꯨꯗꯅ, ꯍꯅꯨꯕꯤ ꯅꯪ ꯅꯈ꯭ꯋꯥꯡꯗꯣ ꯊꯨꯗꯦꯛꯀꯦ꯫ ꯂꯩꯁꯅꯥ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒ ꯕꯥꯊꯔꯨꯝꯗ ꯏꯔꯨꯕ ꯂꯣꯏꯔꯗꯨꯅ ꯃꯥꯏ ꯀꯥꯗ ꯆꯪꯉꯛꯏ꯫ ꯊꯥꯅꯤꯜꯅ ꯀꯩꯅꯣ ꯅꯪꯅ ꯍꯜꯂꯛꯄꯗꯒꯤ ꯀꯨꯝꯊꯈꯤꯕꯗꯨꯅ ꯁꯨꯡꯀꯥ ꯀꯥꯔꯛꯇ꯭ꯔꯤꯁꯦ, ꯄꯨꯡꯁꯦ 3:30 ꯇꯥꯔꯦ꯫ ꯂꯩꯁꯅꯥ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯗ꯭ꯔꯥꯏꯌꯔꯗꯨ ꯄꯥꯏꯔꯒ ꯃꯁꯝꯗꯨ ꯀꯪꯍꯜꯂꯤ꯫ ꯂꯩꯁꯅꯥꯅ ꯑꯩꯔꯣ ꯖꯒꯣꯏ ꯁꯥꯔꯨꯕ, ꯂꯥꯏ ꯍꯔꯥꯎꯕꯗ ꯃꯥꯏꯕꯤ ꯁꯥꯒꯦꯅ꯫ ꯊꯥꯅꯤꯜꯅ ꯀꯔꯤꯅꯣ ꯃꯁꯤꯕꯣ, ꯏꯔꯦꯟꯖꯅ ꯈꯨꯝꯕ ꯌꯥꯕꯁꯤꯗ, ꯁꯥꯎꯕ ꯍꯧꯖꯤꯛꯐꯥꯎ ꯐꯠꯇ꯭ꯔꯤꯕꯣ? ꯂꯩꯁꯅꯥꯅ ꯁꯥꯎꯖꯗꯦ ꯁꯥꯎꯖꯗꯦ, ꯅꯌꯨꯝ ꯀꯣꯅꯨꯡꯁꯦ ꯂꯪꯅꯕ ꯉꯁꯥꯏꯗꯩ ꯇꯛꯂꯨꯔꯤꯅꯤ, ꯋꯥꯒ ꯋꯥꯕꯅꯦ ꯄꯣꯊꯥꯕ ꯁꯪꯗꯦ, ꯑꯗꯨꯒ ꯍꯪꯂꯤꯕ ꯋꯥꯍꯪꯗꯨꯕꯨ ꯆꯥꯅꯔꯤꯕ꯭ꯔꯣ? ꯊꯥꯅꯤꯜ ꯁꯣꯐꯥꯗ ꯐꯝꯂꯝꯕꯗꯨ ꯍꯧꯒꯠꯂꯒ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛꯇ ꯇꯨꯜ ꯑꯃ ꯊꯥꯔꯒ ꯐꯝꯂꯛꯏ꯫ ꯊꯥꯅꯤꯜꯅ ꯏꯍꯦ, ꯑꯩꯅ ꯁꯣꯏꯔꯕ꯭ꯔꯥ ꯇꯧꯔꯤꯁꯦ? ꯋꯥ ꯉꯥꯡꯅ ꯉꯥꯡꯅ ꯂꯩꯁꯅꯥꯒꯤ ꯁꯝꯗꯨ ꯁꯨꯝ ꯄꯥꯏ ꯁꯥꯟꯅꯩ꯫ ꯂꯩꯁꯅꯥꯅ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯇꯥꯃꯣ, ꯊꯕꯛ ꯍꯜꯂꯛꯄꯗꯒꯤ ꯇꯤꯚꯤ ꯊꯥꯒꯠꯇꯅ ꯁꯣꯐꯥꯗꯨꯗ ꯑꯗꯨꯝ ꯂꯣꯡꯉꯒ ꯂꯩꯔꯤꯗꯣ ꯇꯟꯗ꯭ꯔꯣ? ꯏꯔꯨꯒꯗꯣ ꯈꯔ ꯈꯔ ꯂꯨꯊꯣꯛꯄ ꯇꯝꯃꯣ, ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎꯁꯦ ꯃꯣꯠꯄ ꯇꯥꯅꯔꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ꯫ ꯊꯥꯅꯤꯜꯅ ꯅꯨꯄꯤꯅ ꯁꯥꯎꯕꯁꯤ ꯅꯨꯡꯁꯤꯈ꯭ꯔꯦꯗ, ꯉꯁꯥꯏꯅ ꯑꯌꯨꯛꯇ ꯂꯨꯖꯔꯕꯗꯣ꯫ ꯂꯩꯁꯅꯥꯅ ꯑꯣ, ꯑꯌꯨꯛꯇ ꯂꯨꯈ꯭ꯔꯗꯤ ꯑꯅꯤꯔꯛ ꯂꯨꯕ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯂꯩꯕ꯭ꯔꯥ? ꯂꯨꯔꯤꯔꯥ ꯂꯨꯗ꯭ꯔꯤꯔꯥ ꯈꯪꯗꯦ, ꯑꯃꯨꯛꯇꯕꯨ ꯎꯖꯗꯦ꯫ ꯊꯥꯅꯤꯜꯅ ꯑꯃꯨꯛꯁꯨ ꯑꯩꯅ ꯁꯣꯏꯔꯤꯅꯦ, ꯏꯔꯨ ꯂꯨꯕꯗ ꯍꯌꯦꯡꯗꯤ ꯌꯦꯡꯍꯜꯂꯒꯦꯀꯣ, ꯑꯩ ꯏꯔꯨ ꯂꯨꯕ ꯎꯗ꯭ꯔꯤꯅ ꯑꯗꯨꯛ ꯌꯥꯝ ꯋꯥꯔꯧꯕ ꯍꯧꯅꯕ꯭ꯔꯣ? ꯁꯣꯏꯗꯅ ꯌꯦꯡꯉꯅꯤ ꯍꯌꯦꯡ꯫ ꯂꯩꯁꯅꯥ ꯅꯣꯛꯅꯤꯡꯒꯨꯝ ꯂꯥꯛꯀꯨꯝ ꯃꯆꯤꯟꯗꯨ ꯄꯩꯔꯝꯃꯒ ꯍꯧꯒꯠꯇꯨꯅ ꯐꯃꯨꯡꯗ ꯍꯤꯞꯊꯈ꯭ꯔꯦ꯫ ꯊꯥꯅꯤꯜꯁꯨ ꯍꯧꯒꯠꯂꯒ ꯂꯩꯁꯅꯥꯅ ꯍꯤꯞꯂꯤꯕ ꯐꯃꯨꯡꯗ ꯃꯥꯁꯨ ꯍꯤꯞꯆꯤꯜꯂꯒ ꯂꯩꯁꯅꯥꯕꯨ ꯀꯣꯟꯁꯤꯜꯂꯤ꯫ ꯂꯩꯁꯅꯥꯅ ꯅꯁꯥꯗꯨ ꯌꯥꯝ ꯁꯥꯏꯌꯦ, ꯍꯟꯗꯣꯛꯑꯣ, ꯌꯥꯝ ꯋꯥꯔꯦ, ꯑꯩ ꯉꯥꯛꯇ ꯇꯨꯝꯒꯦꯕ ꯇꯥꯃꯣ꯫ ꯊꯥꯅꯤꯜꯅ ꯇꯨꯝꯖꯔꯣ ꯇꯨꯝꯖꯔꯣ, ꯗꯤꯁꯇꯔꯕ ꯇꯧꯕꯤꯔꯔꯣꯏ, ꯋꯥꯔꯝꯃꯅꯤ, ꯑꯩꯁꯨ ꯅꯪ ꯅꯥꯀꯟꯗ ꯇꯨꯝꯖꯒꯦ, ꯌꯥꯏꯀꯣ? ꯂꯩꯁꯅꯥ ꯀꯩꯝꯇ ꯈꯨꯝꯗꯦ꯫ ꯊꯥꯅꯤꯜꯁꯨ ꯀꯩꯁꯨ ꯍꯥꯏꯕꯤꯗ꯭ꯔꯦ, ꯇꯨꯝꯖꯔꯁꯅꯨ ꯍꯥꯏꯅ꯫ ꯁꯣꯝꯗꯅ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯃꯃꯥ ꯋꯥꯔꯤ ꯇꯧꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯅ ꯏꯃꯥ, ꯑꯩꯈꯣꯏ ꯅꯥꯎꯗꯣ ꯀꯅꯥꯗꯅꯣ ꯂꯨꯍꯣꯡꯉꯦ ꯍꯥꯏꯗꯣ, ꯑꯩ ꯃꯁꯛ ꯎꯗꯕ ꯀꯨꯏꯔꯦ, ꯌꯥꯝ ꯎꯅꯤꯡꯉꯦ꯫ ꯃꯦꯝꯃꯅ ꯍꯣ, ꯏꯝꯐꯥꯜꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯃꯨꯡꯗꯅꯤ, ꯑꯩꯈꯣꯏꯅ ꯆꯠꯇ꯭ꯔꯁꯨ ꯌꯥꯔꯅꯤ, ꯅꯪꯅ ꯅꯥꯗꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯣꯏꯕꯗꯨꯗ ꯌꯥꯎꯍꯟꯗ꯭ꯔꯕꯅꯤ, ꯍꯤꯗꯥꯛꯇꯣ ꯆꯥꯡ ナꯏꯅ ꯆꯥꯕ ꯀꯥꯎꯅꯨ ꯏꯕꯦꯝꯃ, ꯅꯪꯅ ꯅꯥꯔꯒ ꯏꯃꯥ ꯇꯧꯐꯝ ꯈꯪꯗꯦ, ꯕꯣꯏꯗꯨꯃꯒ ꯋꯥꯔꯤ ꯏꯔꯤꯅꯤꯒ ꯑꯗꯨ ꯇꯧꯔꯤꯅꯤꯒ ꯑꯗꯨꯝ ꯈꯣꯠꯇꯅ ꯂꯩꯈ꯭ꯔꯅꯤ꯫ ꯂꯥꯡꯂꯦꯟꯅ ꯑꯗꯨꯕꯨ ꯑꯩꯅꯔꯣ ꯏꯃꯥꯁꯤꯃ? ꯃꯦꯝꯃꯅ ꯋꯥꯈꯜꯗꯣ ꯅꯨꯡꯉꯥꯏꯕ ꯈꯜꯂꯨ, ꯅꯅꯥꯎ ꯅꯨꯄꯥꯁꯨ ꯅꯟꯗꯣꯝꯆꯥ ꯍꯣꯏꯗ ꯀꯣꯆꯤꯡꯒꯤꯅꯦꯅ ꯂꯩꯈ꯭ꯔꯦ, ꯏꯃꯥ ꯏꯆꯥ ꯈꯛꯇ ꯂꯩꯕꯅꯤꯅ ꯅꯪꯅ ꯅꯥꯁꯤꯜꯂꯛꯑꯗꯤ ꯏꯃꯥꯁꯨ ꯋꯥꯏꯌꯦ, ꯍꯧꯖꯤꯛꯇꯤꯅꯦ ꯀꯩꯝꯇ ꯈꯟꯕꯤꯔꯅꯨꯀꯣ, ꯅꯅꯥꯎ ꯅꯨꯄꯤꯅꯁꯨ ꯁꯥꯎꯕꯗ ꯂꯣꯏꯔꯕꯅꯤ, ꯅꯪꯕꯨ ꯌꯨꯝꯒ ꯄꯥꯜꯂꯔꯣꯏ ꯍꯥꯏꯕ꯭ꯔꯣ? ꯂꯥꯡꯂꯦꯟꯅ ꯏꯃꯥ ꯇꯣꯛꯑꯁꯦ, ꯌꯨꯝ ꯄꯥꯟꯕꯩ ꯃꯇꯥꯡꯗꯨꯗꯤꯅꯦ ꯍꯧꯗꯣꯛꯄꯤꯔꯅꯨ, ꯑꯩ ꯌꯨꯝꯒ ꯄꯥꯜꯂꯔꯣꯏ, ꯏꯕꯨꯡꯉꯣꯅ ꯍꯌꯦꯡ ꯅꯨꯄꯤ ꯊꯤꯔꯒ ꯃꯧꯅ ꯏꯃꯥ ꯑꯣꯠꯄꯤꯔꯗꯤ ꯑꯗꯨꯅ ꯏꯃꯥ ꯁꯪꯂꯒ ꯑꯗꯨꯝ ꯂꯩꯔꯗꯧꯅꯤ꯫ ꯃꯦꯝꯃꯅ ꯏꯃꯥꯒꯤ ꯈꯟꯕꯤꯌꯨ ꯍꯥꯏꯗꯦ, ꯏꯃꯥ ꯁꯤꯈ꯭ꯔꯗꯤ ꯅꯪ ꯀꯅꯥꯒ ꯂꯩꯍꯧꯅꯤ? ꯇꯣꯛꯑꯁꯤ, ꯁꯨꯝꯕ ꯋꯥꯔꯤꯁꯦ ꯇꯧꯔꯒ ꯅꯪ ꯑꯃꯨꯛ ꯅꯥꯕ ꯍꯧꯔꯛꯀꯅꯤ, ꯆꯦꯡꯁꯦ ꯄꯨꯁꯤꯜꯂꯣ ꯑꯗꯨꯒ ꯊꯣꯔꯛꯑꯣ, ꯍꯦꯟꯖꯥꯡ ꯂꯩꯕ ꯏꯃꯥꯒ ꯊꯣꯛꯎꯁꯤ꯫ ꯂꯥꯡꯂꯦꯟꯅ ꯍꯣꯏ ꯏꯃꯥ꯫ ꯂꯥꯡꯂꯦꯟꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ,
masasu nungaire depression lekhibani na wakhal nungaitraba matamda magi anaba hek hawi aduna doctor chang naina yengduna hidak chari bani somdana Liza magi upudu hangdoklaga phi mayam puthokduna indana mingsel yengi Liza na phajai si machu sidi luhong nungan bagi thamge asisu phajai ni tanjaduda mapasu kada jangai laingamna kaidorino nangdia macha thoibia Liza na ha baba phi singse thuplam bani laingamna o loisalu luna nana leidongni ado nangi driver ama ipana kaurage haibo ichada hangena la ini Liza na as baba driver ga thambinu da tali mi mamangda ikaise baba na sanglaga thinbiyo sangdraga ai auto da dum laksage laingamna phare adudi baba su pension phangdoba chahi amata ngaire dana sidaidi ipana dum thiladawni Liza na aisa chahi 38 surabani baba lesabi aribigi list chankhre laingamna Isabu kanana liri haino masak matau phajari chahi 19 19 malida ado nangi khangna jaba lairadi ipada hekta airo koigano ipana kalingai nangi mafam amadi khangningi Liza na kuiraroi ai pawa dum haijara age Liza phi jairamba singdu mapaga wari sana na loisenkhre mapana Liza gi ka manungda thelibu photo singdu sum yengi Liza na kaino yengi du baba laingamna ichagi photo singa se sum yengi bani aidi nana namagi photo yauna chauna thekpasida ichagi ka se kya changba tale nama hekta ningsing lai Liza na aidi photo singa se yenglaga imado leiri haina khalini baba tu sigi high school gi class 5 tanam kiba photo sinung sidra laingamna ichana second rank adum taina kapado Liza na tu sinupa sini first rank adum ta le rido sauning bana idi class 6 ta sainik ta selection fangena tamkre adudai aina adum wan ta horidana laingamna phare baba fresh up oithoklugi ge aduga walking hak thoge marup singsu thongnarani Liza na hoi baba mapasu thokre Liza photo duda munna yengi Liza na maming dusu kawkhre ni masakadi yam phajabani rasi chadum yawradana kuchu budi aini hena ngawbani duhonglamnani da moidi aina sung master net phd adu ada sung tam leiringai da bit leitrabani koiba langbasu phangakti narangi sardu urubadagi lesabi machagi wakhal galai gaiba yam khangde isi numit adu hokre nongaduna mai magi thaba inkhang chatnaba loisinari Leisnana tamo ngasidi nupi thindo thinjin yaroi ko hek delivery chatlamaba iwa phoi di haiba leite khango Thanilna hare yam ki ko nasakto sari angau baduga coat amu baduga singli pipe ka loi uri sanglaga ngangdrasu yayi Leisnana coat kaning dradi ain haise bhapta jau Thanilna ado ai thaba bangai ri ko Leisnana karibo Thanilna akhoni luhongba tha phaba dubuni Leisnasu bhaptare nofet tawraga tanja yam sadi warido tha phadore kaido se haibano Thanilna honeymoon chatluse haibani da Leisna phamungda leiriba bag tu paikhatlaga ai makhada ngairamage thengkhrani tamo Thanilna honeymoon gi matangdudi Leisnana ho America da chase kaidorage lao Thanil noklaga perfume do frit ta haibe chaisili isai ngangangdana kumtharai Thanil gari du start tawre Leisna gate to hangdoi Leisnana ima akhoi chatlukige Santina chalo Thanilna Leisna bu drop to biramlaga Thanil su university da lai